खुरुमदरी इमेज पाउद मियंग ताबिरी बख्वाई पुनमकु अहानबद खेत्रिमै मोनिंदो नतराम ऑप्सरी ngasiगी maruiba pau Kakchingda miyam paksan COVID-19 vaccine kaptokpagi thoram ngasida yahukre Sarkar na chalaiba fish farm sing public private partnership model da chalaina ba state cabinet na warep lorgani haina fishery minister S Rajan haikre MSUG secretary na CAF NP dina tholiba pot chagi mamal sendok fiu phawba chanaba yaroi khairi loinana Haryana government COVID-19 thenaniba lokot liba thabak sing peningai oide haina avai singa chautalana haikre hojik nasigi mapungoiba paw muk lobirasi malem yoina mioi kaya gi punsi lohen khraba mioi kaya buna nahanduna awaba chaitheng nahanliba coronavirus dagi खरद ओरबसु ngakthokpak ngamnabagi pandamda miyam paksan hidak kapthokpagi mass vaccination thorum amangasi district health society kakching gi miyeng makhada kakching mayai lekai da leiba multipurpose community hall pangthokre mayanglamam rameswar MLA kakching assembly constituency na miyam paksan hidak kapthokpagi matang da hai hidak asi kapthokpa lengang na piriba SOP haibadi marks ningthina upa khutsa toina hambagi chana kangun sing asi aikhoina ngakna chatpa mathau yamna tari ngasi kakching mailekai da kakching gi DC amasung chief medical officer na achoba thodang lobiduna miyam paksani covid ki hidak kapthoknaba thorang tawbirakpa asi yamna apaba khongthang amani makha tarakpadasu mafam chaba yengbiraga miyam da paksana hidak kapthoknaba thabak asi lokotpiduna coronavirus tagi aikhoi khudingmak labna leinaba ngakthoknaba kakchingda leiriba lanai lup singa loinana punna hona minasi maki makeidagi su pangbiya ba piba ya ba tengmang khudingmak pangan hena phongdokhi mafam sida leiriba surrounding lekai sigi mayam hana vaccination tahudaba kaphaudaba mayam ama hudi kamna baina tawani airiba laina asi akoi punma pullaga masi manipura yariba makai casualty leitanaba karemta asopa leitanaba asi ana yaudana akoi punama thengnami nasi haiba wafam kharsi haijaraga CMO amadi deputy commissioner gi office amadi staff punama ko akoi thagat ko phonglok charaga Kakching kendra gi leiba CSO singda akoi punama punna thengnami nasi haiba wafam kharsi haiba mayam Dr. T. Manihar, Chief Medical Officer, Kakching na Phongdorpada, Kakching District ki oina activated vaccination center tara haibadi community health center ani primary health center taruk urban primary health center ama amasung private hospital amad hidak kapli miyam hana kinabadagi hidak asi kamnaramdrabasu ngasidi miyam gi oiba wakal taminaba awareness pangtokpadagi hidak kapa lakpagi chang asi yamna wangkhalakli mafam sing asida hidak kapa lakpada miyam queue sangna ngainabagi khudong chadaba kaya thengnaba urakpadagi miyam de hena khudong chanabagi damakta gasigi miyam paksana hidak kapagi thabasi ahanbo oina chathabani hidak kapa matamda lengana piriba section thorang khudingmak lokotuna hidak asi kapani atai mafam singdasu pangthoknaba thorang tawri miyam hidak kapada chingnaba tawbiganu ngasi phawbda Kakching district ki oina mioi lising taruk lom vaccine kapre masida pamdaba thodok amata thokhiba leitri vaccine kapkiba mioi singna coronavirus positive oirakpada chada kunthradagi nifu phawba masana kiyo tawba ngamjai aduga vaccine kaptaba mioi singna coronavirus positive oirakpada risk wangba heli Maramasina miyam na chingnaba leitana vaccine kapthokpa sida saruk yabi haina miyam gi pungning su singsilaki ai prajajin jina su covid thengna na hona bada covid ki vaccine kapra yam miyam si thawai yawi ra ko mokse prajagi sojo phambadi ko covid singda ko pangam badi yam chaw mating oigene ha se thadru ga loina na aina medagi pham damon hajin badi covid level sigi yam specific ko thengna ba ana ba sigi ko gi laite adu section thorang
गवर्नमेंट पीरीबा मास्क उपीबा सोशल डिस्टेंसिंग थंबीबा खुद सा सैनिटाइजर चापोन मतोंदा मतम चा चा हामदोकपीबा लोइनना वैक्सीनेशन है सिनत्रगदी कोई कोविड थेनो ngमोय है प्रजाना खंगबीदना ngasi कोई वैक्सीनेशन काफा लापसे सिगी दमता इना डिस्ट्रिक्ट हेल्थ सोसाइटी कक्सिंग की तरफ तगी प्रजा से अमुक हेना थागतली ngasi hidak kapthokpagi thormuda M Rameswar MLA Kaksing Assembly Constituency Kengu Duringla DC Kaksing Victoria Yengkom SP Kaksing Dr. Hawam Surjit Kumar District Family Welfare Officer Kaksing amasung District Immunization Officer ki thau puri basu hidak kap aduda koina chatuna asoi angam thoktanaba yengsinki Jangbo Aksu KKCL chingba lup singi tengbanga loina pangthok ke bahida kap thokpa aduda punna mioi chamnga humfu mari da ahan bador gi hida kap thokki Manipur da su COVID-19 gi ani suba web asigi saitheng chapchana fanglakpadagi nimit khudingi COVID-19 na positive oiba masing hengalakpaga loina misi mina york pasidagi check-in thorang thabuk lokotpa oina Manipur gi Chief Minister N Biren unnabagi chana pathap semduna miyam da khangalakni Loinana Chief Minister Unagadaba Miyosina Pung Humudrani Thogi Mamangda COVID-19 negative oire haibagi certificate yawdrabadi Chief Minister Unaba Yaroi Hairi Hiramasiga Mari Lenana Secretary to CM oina thau puriba ningthogam Geoffrey na ngasi thorpa office memorandum amagi matung ina miyam khangalali badi kanagumana Chief Minister Unagi harbadi Chief Minister Secretary gi ayaba yawdrabadi yaroi marks uptuba miyoy amata CM complex sangba yaroi Unagada musing adu COVID-19 vaccine kap thokle haibagi mari lenaba che chang yawgadabani loinana musing adu pung humudrani thoi mamang da COVID-19 test tawduna negative oire haibagi certificate purakadabani Organization sing amadi group ki oina CM unagi hairabadi miyoi ahumdagi henba yaroi aduga aikoi gi CM da khudol potna chingba piba yaroi CM unadri mamangda visitor singi khutsa sanitize tawbigadabani Chief Minister unagadori miyoi sina Chief Minister office da piri batana launchat sing ngana chatkadabani mari lainaba khangba wafum lairabasu telephone number 24500048 natraga 24500137 da pau phorakadabani memorandum nu chingba ate che chang Chief Minister da pisin gi harabasu dak counter general section da pisin gadabani hairi Kaksing lamdamgi ihan hanba doctor oina matam sangna miyam gi thogal tawbiraba Dr. Naurem Achauba miyamna Dr. Achau haraga su khangnaba Dr. asi ngasi ikhang khangudana masagi anaba amadagi lekhidre Dr. Achau Dr. amo oina miyam gi thogal torambata natana Manipur lenga ki Family Welfare Department ki Director oina su thawpuram ki lekhidraba Naurem Achauba Kaksing ningthau lekai da leiba Naurem Munal gi machanupa ahal oina kumja lisingmat chamapan yangkai humdoi March amada poki ing kumja lisingmat chamapan humrat tareki December kuntaret lenga ki MBBS doctor oina thabak changduna Kaksing lamdam gi ihan hanba doctor oina miyam thawal tawduna ana laing bagi thabak chathi biramki Manipur lenga ki health services ki makhada Manipur gi tongan ton pham kaya da su posting taduna ana laing bagi thabak tawki mak Manipur gi Family Welfare Services Department ki Director oina thau puram laga English ni tarahumdoi gi February 19 da thabak tei pothaki bani Dr. Naurem Achaubana hinglingeda ana laing khaktan natana leipa ki khunagi chakot thorang thabak thorom kaya da su chawna thodang yaram ki State asida leiba government na chalaiba fish farm sing public private partnership PPP model da List tawduna chalai handaba state cabinet athubada warep lorgani haina fishery minister S Rajena magi all secretary talaiba conference hall pangthokpa pawgi mifam amada pongdokre minister makha taradun haikibada asiguma khungthang asina nga puthokpi chang hengatnaba amasung thabak phangriba naha singbu puning thawatnabai pandamda packet pani haiki government na chalairiba fish farm singda kanaguma kharana lam khopchin bagi report sing leire amadi regional Pengba Farm Hauktak Kumbigi area da lam kopchiliba miyoi sinda notice pikre haraduna miyamna asiguma ain kaiba thabak sing tawbidana sarkarna pakiliba thabak thorum sin mateng pinabasu appeal tawki state asida tahi amada mapan state singdagi nga leibda lupa koti marirom kharas tawri saifamasi state asigi sinadana leiriba farm sing semjin sajinduna chalairabadi kanbangamgani haraduna
मरी लेनब डिपार्टमेंट की ऑफिशियल सिंह दा चुनगदब थौरांग सिंह पाइखटनब खंगदोकनबसु पाउताक पीकी इम्फाल मनुंगी सिटी पुलिस स्टेशन कोनमफम सिंह मार्क्स उपदना चथोक चसिन तौरब मियोई 10 सिटी पुलिस फागल इम्फाल कोर्ट पुथोलब फाइन लुपा लिसिंग अममम थियलबगा थादोखरे अमरमद इम्फाल पुलिस स्टेशन ओसी इंस्पेक्टर इंगोचाई लुचिंग टीम पुलिस टीम अमना ngasi पुलिस स्टेशन असिन कोनबा इम्फाल मनुंग अमसुंग अकोइब मफम सिंह ड्राइव चतबदा फेस मास्क उपतना चथोक चसिन तौरब मियोई 19 फगतखरे मियोई सिंह असि मरी लेनब एग्जीक्यूटिव मजिस्ट्रेट इम्फाल पुथोलब तुंगदा लुपा लिसिंग अममम पुन फाइन थिलब तुंग थादोखरे फाइन थिब ngamdaba मियोई मंगा ngasi नुंगदांग पुंग 3 फावबा पुलिस स्टेशन की लॉकअप ता थंबई थबक चथगनी हाइकी कक्सिंग डिस्ट्रिक्ट की मनुंग चनबा तोंगान तोंगान मफम खरदगी मियोई 12 कोविड-19 पॉजिटिव ओइबा थेनबदगी डिस्ट्रिक्ट असिगी मफम तरुक कंटेनमेंट जोन ओइना लॉकथोक खिबगा लोइना मफम सिंग अदुदा चथोक चसिन तौबदा अथिंग थमखरे डिस्ट्रिक्ट मैजिस्ट्रेट कक्सिंग केंगू जुरिंगला IAS ना कंटेनमेंट जोन नि हाइन लॉकथोक मफम सिंग दुदी थौनाउजम बाजार की नोंगपोक्ता खुमुक्सम सनाहल की रेसिडेंशियल प्लॉट नोंगचुप्ता दुकान परेंग अवांगदा खोंगबाल फेंसिंग अमदी खादा बर्मा सुगनु रोड मथंगदा मयिंग लमजाव अवांग लेकाई की नोंगपोक्ता लौबु नोंगचुप्ता इंटर विलेज रोड अवांगदा वाई धनंजय की रेसिडेंशियल प्लॉट खादा लौबुनी अतोपा कंटेनमेंट जोन ओइरबम मफमना सेरौ मखागी नोंगपोक्ता पोइरई खोंनांग बोट मखोंग नोंगचुप्ता लाइस्रम मनी खोंबगी रेसिडेंशियल प्लॉट अवांगदा नोमाइथेम याइमगी रेसिडेंशियल प्लॉट अदुगा खादा KSH नाउचागी रेसिडेंशियल प्लॉट नि अतोपा मफम अमना वांगू सनंगखोंगी नोंगपोक्ता इंटर विलेज रोड नोंगचुप्ता तुरेल अवांगदा निंगथौजम देवेंगी रेसिडेंशियल प्लॉट खादा ओइनाम तोंबगी रेसिडेंशियल प्लॉट नि मथंगदा वाबगाई मयाई लेकाई की नोंगपोक्ता वाबगाई मयाई लेकाई इंटर विलेज रोड नोंगचुप्ता KYWA क्लब कदाचित अवांगदा थंबांगौ प्राइमरी स्कूल अमदी खादा थोइदिंगजम लेरकनी अदुगा थोंगजाव बाजार कम्युनिटी हॉल गिना नोंगपोक्ता लेचोंबम तोयाई की युमफम नोंगचुप्ता बर्मा सुगनु रोड अवांगदा मनामसिंग गार्डन अदुगा खादना लौरेंबम राजिंग युमफमनी हाइरिब मफमसिंग असिदा चथोक चसिन तौबा ngasiदagi numit 8 ni athingba thambaga loinana athingba thugaibasing ain gi lokapum thokpa action lokatuna cherak pigani hairi MSU की HRD सेक्रेटरी मानी निथौजम हाइख्रे KF NPD ने थोलिबा पोत की ममल सेमदोक्त्रिबा फावबा चटनबा यारोय वाफम असी ngasi नुंथिल MSU की ऑफिस ता पाउमिसिंग उनबदा मानी ने फोंदोकेबनी मानी ने मखा तारदुना हौजिक कोविड-19 यानी सुबत वेब की अकनबा साफु लाकपना मरम मोरगा लंगांग हिरम कयादा सेक्शन थोरांग लोखतुना लाकनगी चेरक्ता कारबार वाला खरना नोमगी संग्रब यादर पोलम सिंह ममल हेन योले हाइबा पाउ लाकपदगी MSU ना तांग कुनिथुद कारबार वाला सिंह ना पोचगी ममल योनिंगबा ममलदा योनबा यारोय हाइना खंगनखिबा लेखरे हौखिबा अप्रैल 19 दा KF NPD कमिश्नर ना पोलम सिंह ममल नोटिस थोलकी नोटिस अदुदा मणिपुरी तोवान तोवान मफम कयादा रिटेल प्राइस योनरिबा पोत चै खरगी ममलदा खेनबा कया यावरे ममल असि कारबार वाला खलगा लेंगा का मानरगा लेप ममलनि हाइबसि इफोंग फोंग ताकले हिरमसिदा MSU ना अखनबा सर्वे अमा MSU की थौमी सिना चथकी सर्वे दगी फंगलकपा रिपोर्ट की मतुंग इना लेंगांग ना थोलिबा पोत चैगी ममल असि चनबा याब ओइदे मरमदुना MSU की थौमी सिना थासी कुंतरुक्ता KF NPD कमिश्नर उनदुना लेंगांग थोलिबा नोटिस अदु अमुक हना यंगसिनबिरगा असोइबा अरानबा कया यावरिबसि सेमदोकपिनबा यानबा लेखरे अदुबु ngasi लोकल पेपर खरदा पोचगी ममल की मतंग आलू अमदी माइरोंग बिना अमन ताबा अम हेंगटपगी नोटिस थोलिबासि लेबक थेबनी मतमग चानबा ममल लिस्ट अम थेत्रिबा फावबा दुकानदार सिना नोटिस अदु चानबा यारोय हाइकी आलू अमदी माइरोंग बिगी ममन खक्थोक हापिरकपा अदुगा अदै अवात पैसेंजर कमोडिटी सिंग हापसिल लक्तबा असि MSU नुवाइता फोंगतोक सै मरमदी नुमित अदुदा यानखिबसिंग अदुदा वाले पैसेंजर कमोडिटी पुनम हापसिल लगनी अदुगा सोइरिबा सोबे क्या आसि समदोरकनी हाइदन थाजा पिरखे अदुगा ngasi अमुक समदोकम मन अदुदी हानगी चप माना मन अदुदगी आलू की ताथरगा माइरोंग बि हेंगलकवा चप मानबा खोंफम ने अदुदी अदुगा MSU ना अमुक हाइजनिंगबदी KF NPD ना थोकलिबा पोचै ममल असि समदोक्ति फावबा दुकान सिंगदा थंगामजाई होलसेल नगामपान अदि होलसेल तौबिरिबा दुकान सिंग अमदी रिटेल फंबिरबा चनाव सिंगी दुकान सिंगदा ngasi KF NPD थोलिबा नोटिस असि
makata na semlok di fawa masigi lisa si sana ba yaroi amon semtok biduna matang ga chana ba mamal lepi haidon emsugi makai dagi amukan point sinjari Liberty Theatre Kaksingi artist oramba Naurem Jiten Kaksing Ningthau Lekai da leibana ngarang April gi tang kun teret manung matam chadan lekhidabada Liberty Theatre Kaksingi artist amadi member singna ngasi awa phongdop gi mifam ama Liberty Theatre office ta pangtok tuna minute ama tumin leptuna lekhidrabi thawaina isori mapam da ingna chingna leiruna ba tawni jabaga loinana imung manungi awa badasu saru yazaki Lekhidraba Naurem Jiten Liberty Theatre na puthokpa Bir Tiken Rajit Numit Kapa amasung Edips Rex Lila Singh asida maruiba saktam langki Jiribam district oja watingai marak asida oja ani transfer thokpa thawongbu yaringde order adu handok piu haina ngasi Jiribam gi Babu Parada leba MSF ki office ta pangthokkiba pawgim amada MSU MSF Desam amade KSN phongdokre Pawgi mifam aduda Desam Jiri District Council gi President L Bilas na haikibada Manipur Leha ki Education S ki Commissioner na thokhiba order amagi matung ina Jiribam District asigi oja wali mar asida Boro Bekra Higher Secondary School asidagi oja ani transfer taw kiba thogbu yaringde mathong huktabat tawba tawba yaringde athubada oja gi transfer order adu handok kadabani haibwa phum kayasu phongdokki Paugi mifam aduda saru yakiba Manipuri Students Federation Jiribam District Committee Jiribam gi President A Rajib Maitin haikibada Jiribam District asi education gi lamda yamna sothna leiringai da Education Department ki Commissioner na April 9 amadi taramapan da thokiba order amana maram moiduna oja walingai marakta transfer thokiba yaningde athubada order adu cancel tawbiyu natraga transfer tawkiba oja ani gi mahut hana thabiyu haina mari leinaba authorities singda puning sing chindari haina appeal torkle Minister of Education as na koi ojani ka Jiribam gi koi Borobeka Higher Secondary School dagi ojani ka April tang ni panda madi April tang tam panda ojani ka balda koi transfer phamasi Jiribam da leba mahiroi luk mari MSU MSF da sama madi kese hai mari asina koi yaning de maram di Haribo da waling serak hoigi mahut amamdabida thotha lai education sector ase amuken hena sotha bagi masa na so heli maramaduna haribo singasi matunda transfer phokmu tamda so mahut piram dragadi thopi ganu haiduna mari jino authority da appeal tawjari ngasigi paugi mifamaduda All Manipur Students Union District Committee Jiribam President TH Thanil Manipuri Students Federation Jiribam District Committee Jiribam ki President A Rajib Maitai Desam Jiri District Council ki President L Bilas amadi KSA District Council Jiribam ki active member ke Somorjitna Saruyaki Haryana government COVID-19 tenanaba lakhot liba thabak singasi peningai oide haina INLD leader Abhay Singha Choktalana phongdokre Delhi the oiriba COVID-19 case tagidi Haryana gina hena sathibe heli hainasu makhatana mahana phungdoki Haryana dadi hospital singda phamung leite oxygen su phangde maram aduna government asi makhatana leithabagi hak leitre State Health Minister Anil Vis pham thadokadabani COVID ki case nungti gi oine hengalakni Choktalana Haryana gi Chief Minister Manohar Lal Khattarbu masagi daita logdi haiki masagi mathau tawdrabanina miyamgi asawba mayokna tabani Indian National Lokdal INLD luchingba asina Congress pusu miyamgi yaipana thabak tawdi haina phongdoki Bharat Biotech saba Covaxin asi effect oidaba yaukit rihairi White House Chief Medical Advisor Anthony Fauci haikibda India da hojik tasengna khudung Sadaba matam haibadu oiri vaccination asi yamnamak maru oiri mahna aroiba warol adudi pikiroi Covaxin asi Bharat Biotech na National Institute of Virology amasung Indian Council of Medical Research ICMR ga kusam narga sembani amadi masina clinical trial da leiringe da January 3 da emergency gi oina sinarbugi damak ayaba pikibani B1617 variant Maharashtra amasung Delhi da phangliba COVID case singda ayambana phangi
वर्ल्ड हेल्थ ऑर्गेनाइजेशन ना फोंदोखिबदा कोविड-19 की वेरिएंट B1617 असी इंडिया दा थोकलिबा कोरोना वायरस केस सिंगा योरमगदरा हाइबगी अकीबा लई हौजिक अरोइबदा मरुबा पाव अमुगन पेजरी कक्चिंगदा मियाम पाक्सना कोविड-19 वैक्सीन कापथोकपगी थौरम ngasiदagi hokre सरकार चलाइबा फिश फार्म सिंह पब्लिक प्राइवेट पार्टनरशिप मॉडल दा चलाइनबा स्टेट कैबिनेट वारेप लौरगनी हाइना फिशरी मिनिस्टर एस राजन हाइख्रे एमसू की सेक्रेटरी न CAFNP दिन थोकलिबा पोत चैगी ममल सेंदोक्ट्रियो फाउबा चनबा यारोय हाइरी लोइना हरियाणा गवर्नमेंट कोविड-19 थेनब लखोलिबा थबक सिंह पेनिंगाई ओइदे हाइना अभय सिंह चौकटलाना हाइख्रे ngasi dabak tadi matang aside image podom pijabalo sindari miyam ba mukana khurumdari